manipur gi crisis manung da ihan han ba oina haikoi gi yamna nungsi ba thawong hai ba tare pawa ma hai ja ba su yare sigi manung da irang na lapthok na ru ba paite mamak na maitai manem khurumba la kre hai ba paw su yaure oja sigi matang si tai khoi gi manem khurumba la ki ba mark se anthony hai ba tare ming oina palabada mangna phongdo ki ba idp singi awaba kokhan na ba wata na ba lak pani haina su phongdo ki oja paw sina aikoina lakjaning wo fam de khoi gi imphal da di khoi gi atotopa jati sing hai ba tare si se koi free movement lei ba dong na he u ba aduga akhoi gi lak liba khongchat asi su khoi gi peace process ki manung channani haina su lobe ya hena thamjaningi oja leiri ba paw sida oja gi oba opinion da di kari thambini tajda khoina manipur gi khoi gi tampak ta leiri ba ko tampak ta leiri ba haisi khoi gi kanglup loin suna lei adu mapung oina leiri ba khoi metei ga metei pangan ga ani se kanglup ani se khoi gi di yamna peace loving ko peace ta yam pam jaba nuksi jaba punna hingmina ba yai haidana hingmina ba khanbani khoi gi kanglup ani sina phatraga di sida lei laga tarari ba atopa communities myam je leitana ba du honak pa yai khana ba yai tanthok pa yai ko adu nate khoi gi di yamna peace loving community ni khoi gi pangan amadi khoi metei se aduna hairiba khoi gi ngarangi thoduk tu da mana la kanda Anthony na la kanda masu meitei ningol amagi meitei ningol amai nupa ni ko na meitei ningol lauraga masu leibadagi 2023 gi megi tang kenosida megi tang ahumda khoina thoiba irang dagi masu imphal da leiramaga leibe yada na magi nupi angang puraga delhi da leirubagi wafam ama leiri admaina leiro kana mana yam changna matam chai ahumuki manak chai ahumuk yoksilak pasida la kanda khoigi tampak ta laaga manempo khurumdana yamna aidi emotional oiba ko khoide su dum phawi aduna khoina phattaba community ma oitargadi ma lakpa matamda media daga tawduna ma briefing pidana press meet ka tawrini ji phar phu ba seiba tawbe yaina adu tawde adubu masi wakhal si khara khanba haitare koina peacefully koida harmoniously koi hingminana bagi wakhal onda leiba koi community ni haibase masina yam chawba khudam ma moina leirakana da koi gi maitai singna atopa community sing kuki voicenu paite oisnu maro oisnu thado oisnu jik loina laaga imphal da leiba da yai haibase yai lao leimina si haibase koi maitai na hairaga dum lakpani 1992 gi matamda koigi kuki amadi nagagi yamna tokiba irang adu su maitai na soba thodang ma laura kanada kanglup masen khanaba yade habedugi thodang lo laura kanada tor lakhi admai tawdana ngarangi duda Anthony na la kanda imphal da lakpada magi singyam da leiba manempok khurumdana khotna magi adagi media mayamda ma briefing pidana idp sing yawa singi mayongna ba ma su sambu sakani koi punna hingminana ba hanagi punna leiminana be mong da khoi legadabani haibigi message ka piram basi am phai aduna ai khoi punna hingmina ba haibase msigi wakhalon sida leiba natragadi kanglup yamna leiriba ai khoi gi manipur sida khoi gi kanglup masengi wakhalon sagana ragadi khoi tangdu leita bu punsi adu oiroi ana su yamna mihan mipun misimna thokraba dai recently risikanda koba anga amasu su sambu da sangaga hatkrabani adu bawba hala bawda ekhoigi tampakta laaga leiriba sangai ba chatliba khoigi free movement tawriba mayamse ngasi bawda maitaina kariumba makhali athingmam ta pidadan lai masina taifsi yam chawna maitaina punna hingminaba dungsi chanan leiba aduga yaragadi khoi maitai singna ngakpi ba haibase masi thabukse yam phajana tawri haibase swaisida binge maitai achauthukchaba pawi mana puraiba message nasu mayamda sandoktana aduga marupung oina community kauki community dasu sumaina wakhal taraga koi hana su mai thabakse tokpa haibse yamna phai madomda peacefully changmina jaibo wafamdu dai swai thamjage hoi thaga cheroja